आप शूज वगैरह से हाँ जगह जगह डालना सही मैं परसों डाला था ना क्या नहीं मिला हम मिले के पास ये लो Saudi Arabia hꯧꯖꯤꯛ ꯄꯨꯡ 8 hꯧꯖꯤꯛ ꯄꯨꯡ 8 ꯇꯥꯔꯦ Saudi Arabia ꯄꯨꯡ 8 ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯐꯥꯎꯒꯤ ꯀꯥꯔꯐ꯭ꯌꯨꯅꯤ ꯃꯤ ꯑꯃꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯅꯣꯏꯅ ꯃꯩ ꯃꯨꯊꯠꯈ꯭ꯔꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯔꯦ ꯔꯣꯗ ꯍꯥꯡꯉꯦ ꯄꯨꯔꯥ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯃꯤ ꯂꯝꯕꯦꯟꯁꯤ ꯆꯠꯄ ꯈꯣꯠꯄ ꯑꯗ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕ ꯐꯥꯔꯗꯤ 10,000 ꯔꯤꯌꯥꯜꯅꯤ ꯐꯥꯏꯟ ꯂꯧꯗꯣꯏꯁꯦ 10,000 ꯔꯤꯌꯥꯜꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 1.5 lakh ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯒꯅꯤ ꯑꯗꯨꯅꯤ ꯂꯧꯗꯣꯏ ꯐꯥꯏꯟ ꯊꯤꯗꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯥꯕ ꯊꯣꯛꯄꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯂꯥꯛꯄ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯆꯠꯄ ꯑꯃ ꯑꯅꯤ ꯆꯠꯄ ꯌꯥꯎꯔꯤꯁꯦ 10,000 ꯔꯤꯌꯥꯜꯅꯤ ꯂꯧꯗꯣꯏꯁꯦ ꯐꯥꯏꯟ ꯍꯧꯖꯤꯛ Saudi Arabia ꯄꯨꯡ 8 ꯇꯥꯔꯦ ꯄꯨꯡ 8ꯇꯒꯤꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯐꯥꯎꯕ ꯀꯥꯔꯐ꯭ꯌꯨ ये क्या कर रहा है इधर हाँ ये लाइट नहीं कर रहा है इधर मरा इधर तो अंदर से सब ज्यादा होगा ना हाँ जो हमारा नंबर एक होगा वहाँ पे जाके से ꯂꯩꯇ꯭ꯔꯦ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯔꯨꯝꯗꯩ ꯊꯣꯛꯇ꯭ꯔꯦ ꯔꯨꯝꯗꯩ ꯊꯣꯛꯄ ꯌꯥꯗꯗꯅ ꯊꯣꯛꯑꯕꯗ ꯐꯥꯗꯧꯔꯦ ꯄꯨꯂꯤꯁꯅ ꯄꯨꯂꯤꯁꯅ ꯍꯦꯛ ꯐꯥꯈꯤꯕꯗ 10,000 ꯐꯥꯏꯟ Saudi ꯔꯤꯌꯥꯜ ꯏꯟꯗꯤꯌꯥ ꯄꯩꯁꯥ ꯅꯠꯇꯦ 10,000 ꯍꯥꯏꯁꯦ Saudi ꯔꯤꯌꯥꯜꯗ ꯂꯨꯄꯥ 1.5 lakh ꯑꯗꯨꯃꯥꯏꯅ ꯇꯥꯔꯝꯒꯅꯤ ꯏꯟꯗꯤꯌꯥ ꯄꯩꯁꯥꯗ क्या अच्छा है ये बस पिक्चर नहीं दिख रही तो और नहीं वो हम जो मर्जी बना के दे सब Saudi Arabia ꯃꯤ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯃꯁꯤꯡ 767 ꯑꯗꯨꯃꯥꯏꯅ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯁꯤꯕꯅ ꯑꯃ ꯉꯁꯤ ꯑꯃ ꯁꯤꯔꯦ